Online Manipur gi numidangi pau mi eng tabiriba pumnamak puthoi laisrumna khurumjari ahanbada maroiba pau Amana Macha oina khanbagi mahutta aranba mi yengduna nattabali chachanaba honarambagi damak wakhal tahankhre ngasi luraba ikhoigi kangkhul mutkiba yabagi fibam laglaba matamsida ikhoi isana isagi furuf kanjanaba aikhoi amato oina manaba khongthang thangminaba amadi angamba thongna fudoknaduna hotnaminaba haiba asina tangaimak fadraba thodang oina mangda taduna leiri haina aina thingkraba lalolup kanglaipa communist party PWG-MC unification gi PRO chingkhai nganbana khuyek piduna thokpa cherol amana fongdoragli cherol aduna makha tarduna hai aikhoigi kangkhul musilagliba amadi mitop singi lantheng asidagi kanjanaba aikhoigi khunai asi masak thokna matik laina semgatpa changi matik manga leiba khunai ama semgatpada nupi singi thodang chauna mathau tai maram aduna nupi oibi singbu awangba thakta pukhatpa amadi makhoibu ikai khumnabiba haiba si tangai fade haibasi khunai sigi nupa oiba singda natraga nupi oibi singna sukhangna ngakna chatpigadabani haidi cherol aduna makha tana hai nupi khudingmak imani haiba nungi wahan thok mipum khudingmakna khangbigadabani adubu asigumba wakhalon asigi onataina bada haukiba chahi kharagi mamangda angom amu macha sing humpuga mapal leifam thawal athokpa makha laikai haika reng makhong lampak hairiba mioi asina mache machan amadi mama macha oina khanbagi mahutta aranba mi yengduna nattabali chachanaba honarambagi damak wakhal tahanaba khongthang tangai fadana laukhadi hairiba mioi si kupangna fawba thadana wakhal tahalaba matungda tungi punsida tumthok chanaba tanja piduna magi imung manungda khusinnari asiguma lichat asi chatpidanaba ichilina pumnamakta nonglokna ningsingjari loinana khunai asi semgatpada thodang lominarasi haina lup asigi thokpa cherol aduna makha taragli Indo-Myanmar border fencing kilometer 100 hena fencing khanaba thabak paikhatpa hokre Indo-Myanmar border gi Manipur ga Tainaba mafamda kilometer 30 samag fencing tawre haina fongdokraba matung makha tana kilometer 100 henbagi fencing tawnaba thabak paikhatpa hokre hiramasiga mari leinana 84 road construction company BRTF gref ki officer commanding IE Pratik Sasanna mari leinaba district administration amasung security force da iba cherol piduna khangankhre headquarter tara sector Assam Rifles SP Kamjong amasung DC Kamjong da thaba cherol amada Indo-Myanmar border gi Manipur ga Tainaba saruki DPR semnaba mari leinaba authority dasu khangankhre masigi manung chana Manipur gi Kamjong district ka Tainaba all border pillar number 6 tagi border pillar number 110 Bagi kilometer 20-25 district asimakka Tainaba border pillar number 110 dagi border pillar 116 Bagi kilometer 26.10 amasung border pillar number 116 dagi border pillar number 124 Bagi kilometer kuntra loinana Ukhrul district ka Tainaba border pillar number 124 dagi border pillar number 125 Bagi kilometer 23-20 amasung border pillar number 125 tagi 130 bagi kilometer 3150 gi saruk sing DPR sem nagani hairi masigi dama ground survey amasung data collection gi team su tha sigi haukiba tang taragani pandagi hauduna all border pillar number 6 tagi border pillar number 110 bagi sarukta chatuna yengsin ma haukre hairi maram aduna thubada thabak asi loisinama border area da chaliba survey team da security yauna mathau taba mating PBU haina cherol asida pali panbayai Indo-Myanmar border da free movement regime chana khidraba matung border fencing mapung fana tawnaba pandam thabli haina center na phongdokhiba laikre adum oinamak naga amasung Kuki luf kayana border fencing gi thabakta yaningdaba phongdokpa su leiribani airport ta Delhi chatkhigada passenger mari dagi lupa crore amarom gi sana fare Imphal to Lihal B. Dikendrajit International Airport की Central Industrial Security Force CISF की Crime and Intelligence Wing na miyoi mari dagi lupa crore amarom gi belu oigadaba sana kg amaga gram chaniga nifumathoi henba fare press na phongba pauda Crime and Intelligence Wing na faraba sana adu market lupa lakh 98,59,833 rom gi sanfam oigani hairi ngarang Imphal dagi Delhi chatkhigada passenger sing adu CISF ki personnel A Sanjit Singana luchingba team amana hand baggage check tauba matamda yamna chingnaningai oiba sana machugi polam sing yawba thengnaki airport intelligence unit AIU custom na posak adu confirm tawraba matungda hariba polam sing adu sanani haiba khangba ngamkhi ain gi oiba thabak sing lokhalaba matung AIU custom da sinakre hairi airport gi sanaga konana faraba miyoi ani adudi Imphal West district ki kaisampa leima jamlai kai dagi sorok haibam Subhachandra Singh amadi maha ki loina bithokchom babitani
Sorakhaibam Sobachandragi hand baggage tagi gram chahumga humfunipan.77 lumba sabaloi driba sanagi lik ani amadi sanagi khuzi ani fangki aduga mahaki loina bithokchom babita dagi sabaloi driba sana gram chaning ani phumapan.19 lumba sanagi lik amadi sanagi khuzi ani phagapangamki loina na Infal dagi Indigo flight ta Guwahati chatkigadaba passenger ani dagisu CISF personal Luireni Niurina Makhoigi baggage check tawbadasu sanagi lik taruk thengnaki Airport Intelligence Unit Custom na hariba lik sing adu sanani haiba confirm tawraba matung mioi ani adusu AIU custom da sinakre hairi faraba mioi ani adudi Imphal West District tagi Khetrimayum Gulsan Maitei amadi Laurembam Ramananda Kawi hairi faraba sana sing adu Khetrimayum Gulsan Maitei na gram chahumga tara.61 gi sabaloi driba sanagi lik ahum amadi Laurembam Ramananda mangang dagi sabaloi driba gram 312.91 lumba sanagi lik ahum phangkibani hairi sanaga konana faraba mioi sing adu makha taba ain gi thabak lokhatnaba mari leinaba official sing da sinakre hainasu pausina makha tari Air India tongdanaba SFJ na warning tawrakre Mathang tha November amadagi taramapan faubagi manungda attack chathagadaba India gi maru oiba airlines Air India miyamna tongloidabani haina underground Khalistan gi seek for justice SFJ leader Guruftawan Singh Pananna kanba warning tawrakre haina news agency singna report tawri agency gi pauna makha tarduna ha United States amasung Canada gi dual citizenship oriba Guruftawan Singh Pananna India da maruoiba passenger service tawriba flight Air India da atamnana November amadagi taramapan faubagi manungda attack chathanaba tharang leibana hairiba flight asida chathok chasin tawroidabani haina warning tawri hairi Mahangna news agency singda makha tana phongdokhibada Air India gi flight singda chathagadawriba attack asi Sikh singda chathakiba genocide ki chahi nifu surakpa kumon tharonga mari lenana chathagadabani hairi Guruftawan ki threat warning asi haukiba numit kharani asida India ki passenger flight singda phone amasung flight ki authority da ai bacherol oina kihan khangalak flight 70 rongi normal service singda pan bapi duna laklingai cherak asidani adubu India ki mari leinaba authorities singna hiram asigi matangda thijili haina phongdoliba si samjin sajinba wafam singni haiki Air India da tamnana attack chathagadawriba amadi akanba warning thamlagliba si Canada da Hardeep Singh Niger harkiba yauna Canada da leiba Khalistan gi mioi sing India lengak na loishinaba tharang tawre haina maral sirakli panbayai ngarang Union Civil Aviation Minister Ram Mohan Naidu na ngasi paumising da phongdorakhibada Bom leire haina phone tawduna khelakliba sing airlines ki no fly list ta havlagani hiram masigi matangda tongan ba mifam kauduna darkar leirabadi rules and regulation fawa semdongna ba khanari aduga chenari ba mioi sing asi masak hek khangbaga airlines ki no fly list ta havlagani haina phongdokhi Ministry singa su contact tawduna hojik chana riba law ase papanga kankhat hanaba khangan kre hairi civil aviation gi safety gi damak unlawful act khara hapchin duna ek sing semdokpa tangai fadabalai haiki